NGAMKHEI LANNA PUSHILLAKKHIBA masing YAMLABA KHUTLAI KAYA CHINGDA LEIHOURIBA ASI CENTERNA Kari KARAMBA THOURANG TOURAGA LOUKHATKADAGE Haibadu Meeyam Da Khang-Hanba Mathou Tai HAINA COCOMI CONVENOR KHURAIJAM ATHOUBA PHONGDORAKLI Ngasi Lamphel Patalaiba Coordinating Committee on Manipur Integrity COCOMI Office Pangthokpa Paugi Mifam Amada Wafam Asi Phongdokladuna ATHOUBA Hai Tampaki Khulngakpa Singna Sizinaramba Khulai Sing Pikat Krabamatung Kudong Tiningai Oiba Khul Singda Security Arrangement Kari Fibamda Paikat Libaki Haibagi Marik Chumba Wafam Lake Amaromda NGAMKHEI LANNA PUSHILLAKKHIBA masing YAMLABA KHUTLAI KAYA CHINGDA LEIHOURI Karigumba Masidagi Pamdaba Thodok Sing THOURAGLABADI Madugi Tekchak Centerna Matou Karamna Loukhatkadage Haibadu Meeyam Na Khangningi Amaromda Kuki KHUTLAI Paiba Singi Mahut Silba ITLF Amadi Kotuna Separate Administration Phongdorakli Manipuri Tangdu Leitaba Purapangamloi HAINA Phongdokli Masiga Iroinana Kuki area da Maite Furuki Miyoi Amata Changba Yarui Haiba Wafam Suthamli Masina Takpadi Makhoi Singasi Irang Makha Chathanaba Sem Saragalei Haibani Separate Administration Phongdorakli Lan Togani Lambi Thingani Hairiba Kangbu Sing Asige Khulai Centerna Kari Thourang Sizinaraga Loukhatkadage Haibadu Meeyam Da Khang-Hanba HAINA ATHOUBA Phongdokli Paugi Mifam Aduda Mahakna Makatan Hai Lagliba Tang Nipandage State Asige Lambi Khuding Magda Meeyam Chathok Chasin Tohanaba Union Home Minister na Matam Tharagalei Union Home Minister na Phongdokhiba Wafam Adugi Mayokta Kotuna Phong na Lauriba Asige Mathakta Action Loukhatrabadi Union Home Minister na Paikatkani Hairiba Thabak Asi Kaya Yamna Mai Pakadage Haibasi Achouba Wahang Oide Amaromda Federation of Civil Society Organization Manipur Folks na Lagliba Tang Nipanda State Asige Buffer John Singda Santigi Paujal Buduna Khongchat Amachat Kani Haina Thourang Tauriba Asi Matam Khara Yaithokhaningi Madamdi Law and Order gi Fibam Patre Haiduna Union Home Minister na Tharakliba Matam Asi Yaithokhibasu Yai Center na Tharakliba Matam Asige Matungda Kadai Fauba Thabakta Onthorakpage Haibadu Yengkise Haina ATHOUBA Makatana Phongdokhi India government na Makhoiga strategic alliance or proxy alliance ama tauraga thamba Makhoidadi hostile oide na khanba du mamakhalgi armed group sing aduna ngasi Meitei Micham Meeyam da lan tarakhibase masi taraiba kangbu sing asigi Khulai sing Makhoi sing asi hoijandana mafam chana phajan punjandana Khulai sing asi lokhalaga thamdraga Somna Kandagi Tampalom the Khulai Sing Sum Atarakam Later Sum Lokshala Tamni Hiragadi India government Thourang Tosilasi Matanga Equida Mulan Tarak Matamda Equimitegi Kunja Singasi Pakang and Harpangam Nanabagi Thourang Lomdo in a Satara Kadura Ibasi Meeyam the Ching Nevam Pohanba. And the Masiki Chingariba Wafam Singasa Koktok Sam Topangam Nanabai the Mukta India government of the Manipur government Karamma Makhalgi Thourang Sing Taurakanda Ching da Hoziuzik hostile in a ladyba, separate administration, Phangdragadi Ekoi Lan Kaptaki Gani, Metei Hatki Gani, Lambishing the Metation Satpayaroi, Amadi must make the Lan Sataki Gani and a Laura Pong and Laura ladyba, group sing a Sigi, Khulai sing a sea, Lokan and Nanabagi, in the Agomena Karamakagi, Thourang, Toshil Togodono Habasi, Meeyam Da Khang-Hanba, quite a Marueba, Tabak Amani, Haidana, Lowy, Aduna Hairiba poaching a sea, Tarukragadi, Aquena Khulai Sum Tingalisi, Chumibra, La Libra. Machine Tungda Kari or Puyage Habase, a Quenasu, COCOMI Delay Manipur Meeyamna, Masi Kanta the Bayadavagi, Piba Mamada Quedanga Siam, Structure Hinaba, Chamanaba, Piba Mamma de Hele had not harmed the Tamjaka.